Khoi mayam ngasi si Mars ki tang kunmapan thangje numit ni akhoi gi numidang wairam gi nukhil numidang wairam gi pung manga tasilakadore aina lepchari ba mapam si silchar rom dagi lakpada kasar tampaki subdivision ama kasar jilla gi subdivision ama oriba kwaina chu hena khangna beriba Sonai town dagi kilometer ahum lom hendole silchar rom dagi lakpada aikoina lakchababudi akhoi gi Bontarapur dagi lakchabani adu silchar dagi lakpa matam dadi akhoi Sonai bazar lal laga makha romda ha pangna kilometer ahum lom hendo akhoi gi hendole erega kilogram haina akhoi gi khungdang ama kilogram kawi masai sa kitang sumaina akhoi gi lamjau dagi khijitang akhoi gi changzil aga akhoi gi electric kuti pos ani ahum gumba changsil erega ai lepchari aina tungda uri basi maikai asomda akhoi gi maming chatliba maitai singi oina akhoi gi Chandragiri maitai singnadi SIVA TILLA haina khangnaba adugumba chingi chingkhongdani mapam asida aibu pubira ibana tungda koi inau ba koi Barak Museum and Library Bontarapur gi founding director inau Dr. Rajmani Haurungbam amadi oja ai batam kuina dagi loina zaraba oja babahal amadi inau Amit makhoi ahumna aibu pubirakpani ai chingi mathaksi moi gate si londana leiba ni adubu sodi pande adum hangdokcharaga koi ching mathakta thaugatsi aidana gari si akoi thaugatli ada ching mathakta kakhatcharaga akoi kaino si SIVA TILLA gi maramda chawakpa kharadang kwai mayamgi mafamda paudam janaba khonajage Amit wahengbam Bontarapur gini yamna akoi gi inaugum loina jarba kuira abadi akoi thogale aduga koi thogat chare inau Dr. Rajmani di makhongna kabi rei yam wangba nate khajitang koi gi kari haitar inem nemba chingni SIVA TILLA gi laikon yausile SIVA TILLA gi akoiba phibam si ude akhoi gi chorangna masumain tawdana numitna nongchup lomda akhoi gi tathare pagi leire aduga laikon si chini sumai tawdana lei message da sumaina makha dagi karakpani chingdum machani akhoi gi Manipur da haraga akhoi lalambung gumba akhoi gi ningthaubung gi pung na bu hena wangani ada masida maru oina leiriba laisang si laisang ani ni sida atai songi sidi anova akhoi gi construction kangbu ni anova nauna salakpa akhoi gi lai kari gi kainoni masigi maru oina laisang sidi thong loli dan patra lei laisang si sumaina masigi laisang si akhoi gi Maharaj Rashri Bhaiga Chandraga samnaba wari su lei Maharaj Bhaiga Chandra na akhoi gi tingthang khomba na akhoi gi awa na Manipur dagi tanthokrakpa nate magi di lanjaba matang yengba oina chenthoraaga mana tekhau leibak ahom leibak tana chakhibasi akhoi gi pamhaiba ningthaugi majaibe ma Haripriya haina akhoi gi somgi kasar leibak si koina mayang leibak haina maitai ahal lamanjingna khangnaramba
matamgi matungina masaisda akhoi Burman sing Tripuri sing adegi Kos sing na palam masu ko na kaina thangda 18th century gi angan ba haurak pa saruk tagi di akhoi kasari sing na palakadabani adu masi mayang leiba har khangna ba lakpani mayang leibak ta akhoi maitai ningthau gi macha sing thaja bagi kanosi akhoi kumba bagi matungina yamna mamang ngaidagi haungna channarakpa ni madudi adumbadudi kupna kumba bada karida iribadudi akhoi itihas subiba jingi kano oisanu ada akhoi chingthang khomba maharaj bhaiga chandra maharaj na akhoi tekhau leibak ta chatkibasi mani ibe pamhai bagi di machanupi haripriya somda akhoi mayang ningthau mayang leiba harga khangnaramb sidai sida panba ningthau da ongba rani oibagi mateng nani ado mana mafam sidai sida SIVA TILLA akhoi Chandragiri harga khangnaba chingdum macha si gi sidai sida lepe harga mana karigumba aina leibak si hanjin jaba ngam taragadi ai mafam sida khubam mama akhoi kano tawjage lingkhatjage ka haina masigi khubam si chingu naril pangan bagi khubam ni haina pusinba hui larik sing ahal laman singi ju thengna jai madu umba dudi akhoi itihas suba singi kano oijarsanu aina chawrakpa aina takchaning badi hai adu main tawdana akhoi kasari gi aroiba rani oigadoriba Indhu Prabha si 1802 da maidingu akhoi maitai ningthau Madhuchandra gi macha ibe masi somda kasari ningthau Krishna Chandra da thajarakadoribni ado Krishna Chandra si laigidraba matungda magi manau nupaga amu panminagadoribni akhoi Govind Chandra ga sidaisda masigi mafam sidaisda akhoi maitai ningo maitai ningthau kolgi Madhuchandra gi majai meba Indhu Prabhana matam maduda maikai asomda lairamba maitai sing punna lae haraga akhoi sidaisda siba puja khoirambasi lakpa gi chatnabi se haudomi haidana haudombani haidana ngasi bhawa chatnari masi 1990 gi mamang bhawdadi akhoi hiyanggai gi nini panbada akhoi chakobwa ningol chakobwa oire ningol chakobwa tha haibadi hiyanggai gi mamang mera thagi ningol chakobwa gi mamang da leiba nongaijing ahumda nongaijing khudingi maitai singna maikai lamdam masongi maitai singna akhoi SIVA puja tauba SIVA khoiramba laknarami hai adubu 1990 dagi di akhoi masi akhoi umang lai ngaksel lup haiba ama akhoi bubun leibadura oja baba bubun gi leibadura Sonai gi tongana leibro noi gi bubun gi ju Sonai haidaina tongana lei tongana on nati ne ado moina aina tajabada umang lai ngaksel lup haidana tawraga tawrambadagi 90 gi adwaidagi di amuk sitagi oina mafam sitagi oina leihau leipokching umang lai ngaksel lup haidana ama tawdana yeng kano tawi hai aduga masaisda lai khoiramba lakpasi konadi amuk dima sajing nasu haibadi kasari sing nasu moi haudoklakpa adui matungdadi amuk Bangali sing nasu khopsil erga haujiksi moina kari sangnung sajillaktana kaidawdana moina di major community oire dimasagi lam oijaramasu maitai lam oijaramasu kasar leibak se maitai leibak oiramba yabani adu oigidre aduga ahom sisu yamna ahom leibak aina ngasi khangnari sisu akhoi kurangganayini maitai ningol leima akhoi sija phongda lokpigi achauba dan lei karigumba mana Raghov Moran haise halamdaba taragadi ngasi ahom leibak haina khangnari si Muhammadiya leibak haina khangnarambasu yai Moran leibak haina khangnarambasu yai yamna chawba madubu akhoi kurangani gi maramdasu akhoi si hujik phawba yam kupna akhoi khangdri masi khangnanabagi dongtadi sumba itihas subiba itihas ki wafam singji khara sengna horaiba mirol gi damakta thambiramdragadi akhoi masigi langlala jin phangba ngamdaba oiragani haina laujai adung main tawdana Indhu Prabha si yamna Indhu Prabha gi wari si yamna nungsiraba magi mateng mak nalamdaba taragadi akhoi gi maitai nithau macha sing Maharaj
ꯒꯝꯚꯤꯔ ꯁꯤꯡꯍ ꯍꯣꯏꯅ ꯆꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯣꯏꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯄꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯕꯤꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯗꯤ ꯑꯀꯨꯞꯄ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯄꯨ ꯁꯨꯕꯤꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯕꯤꯔꯁꯅꯨ ꯑꯗꯨꯒ ꯏꯟꯗꯨ ꯄ꯭ꯔꯚꯥꯁꯤꯒꯤ ꯃꯥꯏ ꯃꯁꯛ ꯐꯖꯕꯁꯤ ꯀꯔꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯅꯣ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯥꯅ ꯊꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯐꯖꯕꯗ ꯑꯗꯨꯕꯨ ꯗꯥꯛ ꯂꯩ ꯗꯥꯛ ꯂꯩꯕꯁꯤ ꯗꯥꯛ ꯂꯩꯇꯕ ꯊꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯨ ꯄ꯭ꯔꯚꯥ ꯌꯦꯡꯉꯒ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯟꯗꯨ ꯄ꯭ꯔꯚꯥ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯗꯥꯛ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯐꯖꯕꯗꯨ ꯎꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯀꯥꯏꯗꯅ ꯄꯟꯕꯤꯕ ꯑꯏꯕꯁꯤꯡ ꯌꯥꯎꯖꯩ ꯑꯗꯨꯒ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯅꯤ ꯁꯥꯍꯤꯇ꯭ꯌ ꯁꯨꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯇꯤꯜꯂꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯟꯗ꯭ꯔꯒꯤꯔꯤꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕꯁꯤ ꯈꯣꯏꯔꯝꯕ ꯂꯥꯛꯆꯕ ꯃꯇꯝꯗ ꯅꯨꯡ ꯂꯣꯟꯈꯠꯂꯦ ꯍꯥꯏꯔꯒ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯡ ꯑꯃ ꯂꯣꯟꯈꯠꯂꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯄꯥꯝ ꯂꯝꯗꯝ ꯆꯤꯡꯂꯣꯟ ꯋꯥꯡꯃꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗꯨꯕꯨ ꯎꯕ ꯐꯪꯕ꯭ꯔꯅꯦ ꯍꯥꯏꯅ ꯃꯈꯣꯡꯅꯤꯡ ꯀꯥꯡꯈꯠꯂꯒ ꯍꯟꯅ ꯍꯟꯅ ꯌꯦꯡꯖꯔꯝꯃꯤꯒ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯒꯁꯨ ꯑꯩꯈꯣꯏ ꯏꯕ ꯊꯦꯡꯅꯩ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯆꯨꯝꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯃꯌꯥꯝ ꯑꯍꯨꯝꯃꯛ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯃꯔꯝꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯇꯤꯜꯂꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯨꯞꯅꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯊꯪꯅꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯈꯛꯇꯪꯗ ꯃꯩꯇꯩ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯩꯇꯩꯁꯤꯡꯅ ꯃꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯅ ꯌꯨꯇꯨꯕꯇ ꯀꯔꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯂꯛꯄ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯌꯥꯝꯅ ꯃꯤ ꯇꯤꯟꯗꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯂꯛꯄ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯤꯕ ꯇꯤꯜꯂꯥ ꯍꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗ ꯐꯪꯕꯤꯅꯤ ꯍꯥꯏꯔꯦ ꯄꯔꯦꯡ ꯑꯃꯨꯛꯇ ꯁꯣꯝꯗ ꯂꯦꯞꯄꯤꯌꯨꯅꯦ ꯑꯩ ꯔꯥꯖꯃꯅꯤꯅ ꯃꯌꯥꯏꯗ ꯂꯦꯞꯄꯤꯔꯣ ꯔꯥꯖꯃꯅꯤꯅ ꯈꯪꯕꯤꯕ ꯗꯥꯛꯇꯔ ꯍꯧꯔꯣꯝꯕꯝ ꯔꯥꯖꯃꯅꯤ ꯈ꯭ꯋꯥꯏꯅꯁꯨ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩꯈꯣꯏꯒꯤ HOD ꯑꯣꯏꯅ ꯂꯩꯕꯤꯔꯕꯅꯤ ꯏꯅꯥꯎ ꯔꯥꯖꯃꯅꯤꯒꯤ ꯅ ꯂꯤꯡꯈꯠꯆꯕ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯈ꯭ꯋꯥꯏꯅ ꯈꯪꯕꯤꯔꯦ ꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯃꯅꯤ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯅ ꯈꯪꯕꯤꯕ ꯈꯤꯇꯪ ꯅꯛꯁꯤꯟꯅꯕꯤꯌꯨ ꯐ꯭ꯔꯦꯝ ꯑꯝꯇꯗ ꯆꯟꯅꯕ ꯇꯥꯃꯣꯕꯨ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯁꯤꯅꯤꯌꯔ ꯖꯔꯅꯦꯂꯤꯁ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤꯅꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯣꯏꯅꯖꯔꯛꯄ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯤꯁꯇ꯭ꯔꯤꯌꯥꯟ ꯑꯃꯗꯤ ꯅꯠꯆꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯕ ꯑꯗꯒꯤ ꯂꯣꯏꯅꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯈꯔꯗꯒꯤ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯒꯤꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤ ꯆꯤꯡꯁꯦ ꯇꯥꯃꯣꯅ ꯈꯤꯇꯪ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯆꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ 3 ꯊꯪꯅꯅ ꯀꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯅꯣꯡꯃꯇꯗ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯠꯇꯗ ꯄꯨꯟꯁꯤꯜꯂꯦ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯁꯤ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯥ ꯑꯅꯤꯅꯤ ꯐꯨꯔꯥ ꯑꯩꯈꯣꯏꯒꯤ ꯆꯦꯛꯅ ꯁꯥꯕ ꯃꯇꯝꯗꯨꯒꯤ ꯆꯦꯛꯁꯤ ꯌꯥꯝ ꯁꯥꯏꯖ ꯄꯤꯛꯄ ꯑꯄꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯍꯥꯞꯄꯤꯕ ꯆꯦꯛꯁꯤ ꯁꯥꯕꯗ ꯆꯪꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯔꯇꯤ ꯍꯥꯏꯗꯅ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯆꯤꯅꯤ ꯑꯉꯥꯡꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯃꯀꯨꯞ ꯇꯛꯈꯥꯏꯔꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯊꯥꯏꯅꯒꯤ ꯇꯦꯛꯅꯤꯛꯇꯨꯒ ꯁꯥꯔꯝꯕ ꯃꯑꯣꯡꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯐꯨꯔꯥ ꯑꯆꯧꯕꯁꯤꯒꯤ ꯅꯥꯛ ꯌꯦꯠ ꯑꯃꯁꯨꯡ ꯐꯨꯔꯥꯁꯤꯒꯤ ꯍꯦꯛ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯅꯨꯡꯅ ꯍꯛꯄ ꯕꯪꯂꯥ ꯑꯔꯤꯕ ꯕꯪꯂꯥ ꯃꯌꯦꯛꯇ ꯅꯨꯡꯅ ꯍꯛꯄ ꯃꯌꯦꯛ ꯈꯔ ꯂꯩ ꯅꯨꯡꯅ ꯍꯛꯄ ꯃꯌꯦꯛꯁꯦ ꯑꯁꯨꯝ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯆꯍꯤ ꯐꯅꯌꯥꯝ ꯃꯃꯥꯡ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯃꯁꯤ ꯑꯥꯔꯇꯤꯀꯜ ꯑꯃꯁꯨ ꯏꯖꯈ꯭ꯔꯦ ꯃꯁꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯛꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯔꯕꯣꯟ ꯀꯩꯅꯣ ꯇꯧꯔꯒ ꯗꯦꯇꯤꯡ ꯇꯧꯔꯒ ꯐꯤꯁꯃꯥꯏꯜ ꯇꯧꯔꯒ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯁꯤꯗ ꯏꯔꯤꯕ ꯃꯌꯦꯛꯁꯦ ꯃꯃꯥꯡꯗ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯑꯩ ꯑꯥꯔꯇꯤꯀꯜ ꯑꯃ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯗꯗꯤ ꯅꯠꯆꯗꯦ ꯑꯥꯔꯇꯤꯀꯜ ꯑꯃ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯁꯤꯒ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔꯅ ꯁꯥꯔꯝꯕ ꯐꯨꯔꯥꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯦꯛ ꯁꯦꯡꯅ
ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔꯅ ꯁꯥꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯟꯗꯨ ꯄ꯭ꯔꯚꯥꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔꯤ ꯀꯣꯅꯨꯡꯁꯦ ꯑꯩꯈꯣꯏ ꯈꯥꯁꯄꯨꯔꯗ ꯂꯩꯔꯝꯃꯤ ꯈꯥꯁꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯨꯕꯣꯟꯁꯦ ꯂꯥꯏꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯂꯩꯔꯦ ꯂꯥꯏꯐꯝꯁꯦ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯗ ꯑꯩꯈꯣꯏ ꯆꯤꯡꯒꯣꯏ ꯏꯔꯨꯞꯄꯁꯦ ꯃꯁꯤ ꯈꯔ ꯃꯔꯤ ꯂꯩꯅꯩ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯣꯏ ꯏꯔꯨꯞꯄꯁꯦ ꯃꯇꯝꯁꯤꯗ ꯂꯝꯕꯤ ꯊꯣꯡꯕꯤ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯂꯝꯕꯤ ꯊꯣꯡꯕꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ ꯀꯥꯕꯁꯤꯒꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯁꯤꯗ ꯀꯥꯕꯅꯤ ꯀꯥꯏꯕꯁꯤ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯟꯗ꯭ꯔꯒꯤꯔꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯇꯤꯜꯂꯥ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯚꯨꯕꯣꯟ ꯆꯤꯡꯁꯦ ꯗꯥꯏꯔꯦꯛ ꯎꯕ ꯑꯁꯤ ꯆꯤꯡꯁꯦ ꯀꯥꯔꯒꯗꯤ ꯑꯩꯈꯣꯏ ꯚꯨꯕꯣꯟꯗ ꯂꯥꯏꯐꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯣꯏꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯐꯝꯁꯦ ꯍꯧꯖꯤꯛ ꯎꯅ ꯈꯔ ꯈꯟꯖꯤꯜꯂꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔꯁꯦ ꯁꯦꯡꯗꯕꯅ ꯎꯕ ꯐꯪꯗꯦ ꯑꯗꯨꯅ ꯃꯇꯝꯁꯤꯗ ꯚꯨꯕꯣꯟ ꯆꯤꯡꯁꯦ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯈꯤꯇꯪ ꯅꯛꯁꯟꯅꯔ ꯃꯥꯅꯦ ꯈꯣꯡꯒꯤ ꯂꯝꯕꯤ ꯁꯒꯣꯜ ꯂꯝꯕꯤ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩ ꯈꯤꯇꯪ ꯅꯛꯁꯟꯅ ꯃꯥꯅꯦ ꯀꯥꯏꯅ ꯈꯟꯖꯕ ꯈꯥꯁꯄꯨꯔꯗꯒꯤ ꯁꯣꯝꯗ ꯂꯥꯛꯁꯜꯂꯒ ꯁꯣꯅꯥꯏꯁꯤꯒ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯍꯟ ꯆꯧꯔꯖꯤꯠꯅꯁꯨ ꯂꯩꯕꯤꯔꯝꯃꯤꯕꯅꯤ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤꯕꯅꯤ ꯆꯍꯤ ꯈꯔ ꯆꯧꯔꯖꯤꯠꯅ ꯑꯩꯈꯣꯏ ꯗꯨꯡꯒꯤꯜ ꯄꯥꯔ ꯍꯥꯏꯁꯤꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯑꯁꯦ ꯅꯨꯡꯗ ꯍꯛꯏꯕ ꯃꯌꯦꯛꯁꯦ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯃꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯑꯩ ꯃꯌꯦꯛꯁꯦ ꯕꯪꯂꯥꯗ ꯏꯕꯅꯦ ꯑꯩ ꯂꯣꯏꯅ ꯆꯤꯟꯐꯥꯗꯤ ꯄꯨꯗ꯭ꯔꯦ ꯃꯥꯒꯤ ꯏꯟꯗꯨ ꯄ꯭ꯔꯚꯥꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯐꯖꯕꯁꯦ ꯁꯩꯊꯥꯔꯒ ꯃꯥꯅ ꯏꯕ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡꯒꯨꯝꯕ ꯃꯁꯥ ꯑꯍꯩꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯁꯩꯊꯥꯔꯒ ꯏꯟꯗꯨ ꯀꯥꯏꯅ ꯈꯔ ꯄꯜꯂꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥꯖꯒꯤ ꯑꯗꯨꯗꯨ ꯀꯥꯏꯅ ꯈꯔ ꯄꯜꯂꯒ ꯑꯃꯨꯛꯀ ꯕꯪꯂꯥ ꯑꯔꯤꯕ ꯕꯪꯂꯥꯗ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅ ꯏꯕꯁꯤ ꯊꯦꯡꯅꯖꯩ ꯃꯌꯦꯛꯁꯦ ꯑꯩ ꯐꯣꯡꯖꯈ꯭ꯔꯦ ꯑꯥꯔꯇꯤꯀꯜꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯥꯔꯇꯤꯀꯜꯗꯣ ꯄꯥꯔꯒꯁꯨ ꯁꯨꯝ ꯈꯪꯕꯤꯒꯅꯤ ꯇꯥꯃꯣ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅꯁꯨ ꯑꯗꯨꯝ ꯑꯥꯔꯇꯤꯀꯜꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯅꯩꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯟꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯥꯔꯝꯕꯗꯣ ꯅꯨꯃꯤꯠ ꯅꯣꯡꯃꯗ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯦ ꯑꯌꯥꯝꯕ ꯒꯣꯔꯃꯦꯟꯅꯗꯤ ꯁꯦꯝꯒꯠꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯁꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯆꯨꯋꯦꯜ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯨ ꯄ꯭ꯔꯚꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯗꯨꯒ ꯉꯁꯤꯐꯥꯎꯗ ꯃꯩꯇꯩꯒꯤꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯑꯁꯤꯗ ꯀꯟꯁꯤꯟꯕ ꯉꯝꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯨꯝꯕ ꯑꯃꯐꯥꯎ ꯁꯥꯕ ꯉꯝꯗꯅ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯕ꯭ꯔꯥ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯚꯨꯕꯣꯟ ꯆꯤꯡꯒꯤꯗꯤ ꯑꯗꯨꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯨꯅ ꯐꯖꯅ ꯂꯩꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯁꯨꯅꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯣꯐꯤꯁ ꯑꯣꯏꯅ ꯁꯥꯕꯁꯦ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯇꯥꯡ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯈꯣꯡꯒꯨꯟ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯐꯝꯁꯤꯗꯒꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯏꯗꯅ ꯂꯩ ꯑꯗꯣ ꯇꯥꯃꯣ ꯂꯦꯡꯁꯤꯟꯕꯤꯌꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯇꯥꯃꯣ ꯂꯦꯡꯁꯤꯟꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯐꯨꯔꯥ ꯑꯅꯤ ꯂꯩ ꯃꯥꯌꯣꯛꯅꯔꯒ ꯐꯨꯔꯥ ꯑꯅꯤ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤꯁꯦ ꯐꯨꯔꯥ ꯃꯆꯥꯁꯤꯗꯤ ꯂꯩꯇꯦ ꯐꯨꯔꯥ ꯑꯆꯧꯕꯁꯤꯒ ꯐꯨꯔꯥꯁꯦ ꯃꯈꯥ ꯑꯣꯜꯂꯒ ꯂꯩꯕꯅꯤ ꯆꯥꯎꯔꯥꯛꯅ ꯃꯈꯥ ꯑꯣꯜꯂꯒ ꯃꯥꯏ ꯐꯨꯔꯥꯁꯤꯒꯤ ꯃꯃꯥꯏꯁꯤꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯑꯁꯤꯒ ꯂꯩꯔꯦ ꯃꯌꯦꯛꯁꯦ ꯉꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯔ ꯃꯌꯦꯛ ꯁꯦꯡꯉꯝꯃꯤ ꯑꯁꯤꯒ ꯈꯔ ꯃꯣꯏꯅ ꯇꯥꯃꯣ ꯁꯤꯒꯤ ꯇꯞꯁꯜꯂꯤꯁꯦ ꯑꯁꯤꯃ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯍꯥꯗꯨꯔ ꯈꯪꯕꯤꯔꯦ ꯃꯌꯥꯝꯅꯁꯨ ꯑꯣꯖꯥ ꯕꯍꯥꯗꯨꯔꯅ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯃꯁꯨ ꯂꯩꯔꯦ ꯐꯨꯔꯥꯁꯤꯒꯤ ꯑꯣꯏ ꯊꯪꯕꯒꯤ ꯐꯛꯂꯥꯡ ꯅꯥꯀꯟꯗ ꯑꯁꯤꯅ ꯈꯔ ꯃꯨꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯐꯥꯏꯒꯨꯝꯕ ꯁꯣꯛꯐꯥꯏ ꯁꯨꯖꯥꯒꯨꯝꯕ ꯁꯧꯒꯠꯂꯦ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯃ ꯂꯩꯔꯦ ꯑꯅꯤ ꯁꯨꯔꯦ ꯑꯁꯤꯃꯒ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯆꯥ ꯑꯃꯒ ꯑꯁꯣꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯤ ꯅꯠꯇꯦ ꯑꯅꯤꯁꯤꯇꯅꯤ ꯆꯨꯝꯃꯤ ꯑꯅꯤꯁꯤꯇꯅꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯗꯅꯦꯕ ꯃꯥꯅ ꯏꯟꯗꯨ ꯄ꯭ꯔꯚꯥꯕꯨ ꯁꯩꯊꯥꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯗꯅ ꯇꯥꯛꯇꯅ ꯏꯔꯝꯃꯤꯁꯦ ꯑꯗꯣ ꯉꯁꯤ ꯇꯥꯃꯣꯃꯛꯅ ꯄꯥꯏꯕꯤꯔꯤꯕ ꯁꯣꯚꯦꯅꯔꯁꯤꯒ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯁꯟꯗꯣꯛꯅ ꯇꯥꯛꯇꯅ ꯕꯦꯈꯥ ꯇꯧꯔꯒ ꯁꯟꯗꯣꯛꯅ ꯇꯥꯛꯇꯅ ꯏꯖꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯑꯈꯪ ꯑꯍꯩ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯑꯈꯪ ꯑꯍꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯑꯣꯖꯥ ꯍꯔꯤꯄꯗ ꯀꯥꯏꯅ ꯂꯩꯔꯝꯃꯤ
ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯑꯣꯖꯥ ꯈꯪ ꯍꯩꯔꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯀꯩꯅꯣ ꯈꯪ ꯍꯩꯔꯕ ꯑꯩꯈꯣꯏ ꯑꯩꯒꯥꯁꯤꯡ ꯇꯥꯟꯅꯖꯔꯒ ꯁꯦꯝꯖꯤꯜꯂꯒ ꯏꯈꯤꯕꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯤꯒꯤ ꯑꯆꯧꯕ ꯐꯨꯔꯥꯁꯤꯒ ꯈꯔ ꯑꯆꯧꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯆꯥꯎꯕꯒꯤ ꯋꯥꯅꯤ ꯁꯤ ꯈꯤꯇꯪ ꯁꯤꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯨ ꯁꯤꯁꯨ ꯃꯥꯒꯤ ꯂꯥꯏ ꯂꯥꯠꯂꯤꯁꯤꯅꯤ ꯑꯁꯤ ꯂꯥꯏꯁꯦ ꯃꯇꯝꯗꯨꯗ ꯐꯨꯔꯥꯒꯤ ꯁꯥꯕ ꯆꯦꯛꯁꯦ ꯐꯪꯉꯝꯃꯣꯏ ꯆꯦꯛ ꯐꯪꯗꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯣꯏ ꯍꯥꯏꯔꯒ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯒꯨꯝꯕꯅꯤ ꯑꯃꯔꯣꯝꯗ ꯃꯥꯅꯤ ꯍꯥꯏꯔꯒ ꯃꯥꯅꯤ ꯇꯁꯦꯡꯅ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯗꯅ ꯀꯌꯥꯝ ꯌꯥꯝꯅ ꯃꯨꯒꯣꯜꯒꯤ ꯑꯧ ꯅꯤꯡꯊꯧꯒꯨꯝꯅ ꯁꯤꯕꯥꯖꯤꯒꯨꯝꯅ ꯀꯌꯥꯝ ꯌꯥꯝ ꯇꯧꯅꯤ ꯆꯦꯛ ꯂꯩꯉꯥꯛ ꯑꯄꯥꯕꯅꯤ ꯄꯊꯥꯞꯀꯨꯝꯅ ꯑꯗꯣ ꯇꯧꯉꯝꯄꯣꯟꯇꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯑꯁꯤꯗꯤ ꯒꯤꯇꯔꯗꯧꯅ ꯀꯔꯤ ꯃꯨꯔꯇꯤ ꯑꯃ ꯈꯤꯟꯖꯤꯜꯂꯦ ꯃꯨꯔꯇꯤꯁꯤꯗꯤ ꯁꯔꯁꯋꯇꯤꯒꯤ ꯃꯨꯔꯇꯤꯅꯤ ꯑꯁꯤꯗꯤ ꯁꯔꯁꯋꯇꯤ ꯑꯅꯧꯕꯅꯤ ꯁꯨꯝ ꯑꯅꯧꯕ ꯊꯛ ꯇꯧꯁꯜꯂꯤꯅꯤ ꯍꯦꯛꯇ ꯊꯤꯡꯖꯤꯟꯕꯅꯦꯕ ꯑꯗꯨꯅꯤ ꯑꯌꯥꯝꯕ ꯁꯤꯒꯤ ꯐꯛꯂꯥꯡꯒꯤ ꯃꯑꯣꯡꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯑꯄꯥꯕꯗ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯥꯖꯃꯅꯤ ꯑꯗꯨ ꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯈꯥꯗꯒꯗꯤ ꯃꯈꯥ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ ꯂꯧꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯑꯇꯦꯛ ꯑꯀꯥꯏꯁꯤ ꯈꯔ ꯁꯦꯝꯖꯤꯟꯕꯤꯕ ꯑꯃ ꯊꯣꯛꯏꯅ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯒ ꯊꯝꯖꯅꯤꯡꯉꯤꯁꯤ ꯀꯁꯥꯔ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯣꯏꯔꯝꯃꯤꯕꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯍꯥꯏꯔꯒ ꯑꯣꯏꯕ ꯌꯥꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯩꯅꯣꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯅ ꯌꯥꯝ ꯊꯨꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯩꯇꯩꯅꯁꯨ ꯈꯨꯠꯂꯤꯡꯅ ꯄꯥꯜꯂꯝꯕꯅꯤ ꯉꯁꯤꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯁꯤꯜꯂꯛꯄꯅꯤ ꯑꯗꯨ ꯑꯣꯏꯇꯔꯁꯨ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯩꯔꯛꯄ ꯈꯨꯕꯝꯁꯤꯡꯁꯤꯗ ꯁꯨꯝ ꯃꯩꯇꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯁꯤꯜꯂꯛꯄꯒꯤ ꯑꯩ ꯀꯩꯅꯣꯗꯁꯨ ꯑꯩ ꯄꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯚꯨꯕꯣꯟ ꯕꯥꯔꯨꯅꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯜꯍꯧꯕ ꯑꯃꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯩ ꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯩꯇꯩ ꯇꯅ ꯍꯧꯗꯣꯛꯆꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕ ꯈꯣꯏꯔꯝꯕ ꯂꯥꯛꯆꯕꯒꯤ ꯃꯐꯝꯁꯤꯗ ꯉꯁꯤꯒꯤꯗꯤ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯃꯣꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯑꯗꯒꯤ ꯊꯣꯡꯁꯨ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯒꯤꯅꯤ ꯀꯥꯏꯗꯤ ꯄꯪꯇꯧꯗ ꯇꯧꯅꯕꯒꯨꯝꯕ ꯇꯧꯋꯤ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯔꯥꯖꯁ꯭ꯔꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯈꯨꯕꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯔꯥꯖꯁ꯭ꯔꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟ ꯀꯥꯏꯅ ꯔꯥꯖꯁ꯭ꯔꯤꯒ ꯁꯝꯅꯕ ꯃꯐꯝꯁꯤꯡꯗ ꯃꯌꯥꯝ ꯄꯨꯕꯤꯗꯅ ꯀꯩꯗꯧꯗꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯉꯁꯤꯒꯤ ꯁꯣꯅꯥꯏ ꯇꯥꯎꯟ ꯃꯅꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯇꯤꯜꯂꯥ ꯆꯟꯗ꯭ꯔꯒꯤꯔꯤ ꯁꯤꯕ ꯇꯤꯜꯂꯥꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯅꯤꯡꯉꯤ ꯃꯩꯇꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧ ꯂꯩꯄꯣꯛꯁꯤꯡ ꯍꯥꯏꯗꯅ ꯎꯃꯪ ꯂꯥꯏ ꯑꯣꯏꯅ ꯀꯩꯅꯣ ꯂꯧꯅꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯁꯨ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅꯤ ꯃꯁꯤ ꯀꯔꯤ ꯃꯩꯇꯩꯒꯤ ꯃꯃꯤꯡꯁꯦ ꯃꯌꯥꯝ ꯏꯔꯦꯕ ꯑꯁꯤ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯥꯜꯂꯦ ꯑꯣ ꯃꯩꯇꯩꯒꯤ ꯁꯤ ꯌꯥꯎꯕ꯭ꯔꯥ ꯁꯤꯗ ꯃꯗꯟ ꯃꯣꯍꯟ ꯁꯤꯡꯍ ꯀꯨꯟꯖꯂꯛꯈꯤ ꯊꯥꯡꯖꯝ ꯈꯤꯔꯣꯠ ꯊꯥꯡꯖꯝ ꯈꯤꯔꯣꯠ ꯀꯥꯏꯅ ꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯊꯥꯡꯖꯝ ꯈꯤꯔꯣꯠ ꯁꯤꯡꯍ ꯊꯥꯡꯖꯝ ꯔꯖꯅꯤ ꯗꯦꯕꯤ ꯊꯥꯡꯖꯝ ꯗꯦꯕꯦꯟꯗ꯭ꯔ ꯄꯨꯇ꯭ꯔ ꯁꯤꯡꯍ ꯃꯄꯨꯇ꯭ꯔ ꯑꯗꯒꯤ ꯊꯥꯡꯖꯝ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯄꯨꯇ꯭ꯔ ꯕꯙꯨ ꯃꯆꯥ ꯅꯨꯄꯥꯒ ꯑꯗꯩ ꯕꯤꯅꯣꯠ ꯕꯤꯍꯥꯔꯤ ꯁꯤꯡꯍ ꯈꯝꯕꯤꯇꯣꯟ ꯁꯤꯡꯍ ꯀꯥꯏꯅ ꯇꯧꯔꯤꯒ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯌꯥꯝꯅ ꯑꯩꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯄꯥꯎꯗꯝꯖꯅꯤꯡꯕꯁꯤ ꯌꯦꯡꯕꯤꯌꯨ ꯙꯣꯟ ꯁꯤꯡꯍ ꯑꯗꯒꯤ ꯏꯕꯦꯝ ꯇꯣꯝꯕꯤ ꯍꯥꯏꯕꯅꯤ ꯇꯝꯕꯤ ꯍꯥꯏꯅ ꯊꯥꯔꯤꯕꯁꯦ ꯇꯣꯝꯕꯤ ꯍꯥꯏꯕꯅꯤ ꯕꯪꯂꯥꯒꯤ ꯎꯆꯥꯔꯣꯟꯗ ꯑꯗꯣ ꯃꯣꯏꯒꯤ ꯃꯃꯤꯡꯗ ꯃꯆꯥꯅꯨꯄꯥ ꯕꯤꯅꯣꯠ ꯕꯤꯍꯥꯔꯤ ꯁꯤꯡꯍ ꯑꯗꯒꯤ ꯈꯝꯕꯤꯇꯣꯟ ꯁꯤꯡꯍ ꯄꯨꯇ꯭ꯔ ꯕꯙꯨ ꯈꯥꯝꯕꯤꯇꯣꯟ ꯍꯥꯏꯔꯤꯁꯦ ꯈꯝꯕꯤꯇꯣꯟ ꯍꯥꯏꯔꯤꯃꯤ ꯔꯪꯒꯤꯔ ꯘꯥꯠ ꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯅ ꯀꯜꯂꯛꯑꯦ ꯑꯗꯨ ꯀꯩꯌꯨꯝꯅꯣ ꯍꯥꯏꯕ ꯏꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯈꯪꯅꯗꯕꯁꯤ ꯃꯁꯤ ꯌꯥꯝ ꯄꯦꯟꯖꯗꯦ ꯁꯤ ꯀꯨꯟꯖꯂꯛꯈꯤ ꯗꯦꯕꯤꯒ ꯍꯥꯏꯔꯤꯁꯦ ꯃꯗꯟ ꯃꯣꯍꯟ ꯁꯤꯡꯍ ꯑꯗꯒꯤ ꯃꯆꯥꯅꯨꯄꯥ ꯃꯙꯥꯏ ꯕꯥꯕꯨ ꯑꯗꯒꯤ ꯔꯥꯁꯦꯁꯣꯔꯤ ꯗꯦꯕꯤꯒ ꯍꯥꯏꯅ ꯇꯧꯔꯒ ꯊꯥꯡꯖꯝ ꯂꯩꯀꯥꯏꯒꯤꯁꯦ ꯀꯔꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯅꯣ ꯀꯥꯏꯁꯨ ꯈꯪꯗꯕ ꯃꯁꯤ ꯑꯩꯗꯤ ꯃꯩꯇꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯌꯥꯝꯅ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯖꯗꯕꯒꯤ ꯋꯥꯀꯠ ꯑꯣꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯒꯣꯄꯦꯁꯣꯔ ꯁꯤꯡꯍ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯁꯤꯡꯍ ꯀꯥꯃꯤꯅꯤ ꯁꯤꯡꯍ ꯃꯆꯥꯅꯨꯄꯥ
ꯍꯦꯃꯥꯡꯒꯣ ꯁꯤꯡꯍ ꯑꯗꯒꯤ ꯂꯤꯂꯥ ꯁꯤꯡꯍ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯀꯠꯂꯤꯕꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯀꯌꯨꯝ ꯁꯥꯒꯩꯒꯤꯅꯣ ꯀꯔꯤꯅꯣ ꯍꯦꯃꯥꯡꯒꯣ ꯀꯥꯃꯤꯅꯤ ꯁꯤꯡꯍꯗꯪ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯃꯤꯅꯤ ꯁꯤꯡꯍ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯁꯋꯥꯂꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡ ꯃꯔꯛꯇꯁꯨ ꯚꯥꯏꯗ ꯂꯩꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯆꯕꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯀꯩꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯀꯌꯨꯝ ꯀꯔꯤꯅꯣ ꯀꯥꯏꯅ ꯍꯪꯕꯗ ꯈꯪꯗꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕꯗꯨ ꯃꯃꯥꯡꯗ ꯌꯥꯎꯖꯁꯤꯗ ꯇꯧꯕ ꯖꯌꯟꯇꯤ ꯁꯤꯡꯍ ꯀꯂꯥꯆꯥꯟ ꯁꯤꯡꯍ ꯇꯣꯝꯂꯩ ꯗꯦꯕꯤꯒ ꯍꯥꯏꯔꯤꯁꯦ ꯗꯤꯒꯦꯟꯗ꯭ꯔ ꯁꯤꯡꯍ ꯑꯣ ꯍꯔꯤ ꯇꯣꯝꯕꯤ ꯆꯥꯟꯄꯨꯔ ꯀꯁꯥꯔꯒ ꯍꯥꯏꯁꯦ ꯀꯔꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯃꯩꯇꯩꯅꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯈꯪꯗꯕꯁꯤ ꯃꯁꯤ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯗꯣ ꯃꯁꯤꯗꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯇꯧꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯄꯥꯎꯗꯝꯖꯅꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯨꯕꯤꯔꯛꯄ ꯃꯐꯝꯁꯤꯗ ꯄꯨꯕꯤꯔꯛꯄ ꯏꯅꯥꯎ ꯔꯥꯖꯃꯅꯤ ꯑꯣꯖꯥ ꯕꯕꯥꯍꯜꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔ ꯑꯩꯈꯣꯏ ꯚꯤ ꯄꯤꯔ ꯀꯔꯤꯅꯣ ꯄ꯭ꯔꯁꯤꯗꯦꯟꯂ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯁꯤ ꯃꯦꯝꯕꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯁꯤ ꯃꯦꯝꯕꯔꯅꯤ ꯑꯗꯨꯒ ꯕꯨꯕꯣꯟ ꯑꯩꯈꯣꯏꯒꯤ ꯕꯥꯔꯨꯅꯤꯒꯤ ꯉꯥꯛꯁꯦꯜ ꯂꯨꯞꯀꯤꯅ ꯎꯃꯪꯂꯥꯏ ꯉꯥꯛꯁꯦꯜ ꯂꯨꯞꯀꯤꯅ ꯚꯤ ꯄꯤ ꯑꯣꯏꯕꯤꯔꯤꯕꯅꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤꯅꯤ ꯑꯗꯣ ꯏꯅꯥꯎ ꯑꯃꯤꯠ ꯋꯥꯍꯦꯡꯕꯝ ꯑꯗꯒꯤ ꯏꯅꯥꯎ ꯔꯥꯖꯃꯅꯤ ꯑꯍꯨꯝꯕꯨ ꯑꯩ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯅꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯏꯅꯥꯎ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯅ ꯍꯥꯏꯕꯤꯈꯤꯕꯒꯨꯝ ꯀꯣꯏꯕ ꯁꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤ ꯗꯩꯗ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯅ ꯁꯪ ꯃꯆꯥ ꯑꯃ ꯑꯣꯐꯤꯁ ꯑꯣꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯝ ꯀꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯁꯤꯗꯩꯁꯤꯗ ꯁꯤꯕ ꯃꯍꯥꯗꯦꯕ ꯈꯣꯏꯔꯝꯕ ꯆꯤꯡ ꯅꯥꯔꯤꯜ ꯄꯥꯡꯒꯟꯕꯅꯤꯕꯨ ꯍꯥꯏꯔꯁꯨ ꯖꯍꯥ ꯑꯣꯏꯖꯔꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯀꯁꯥꯔ ꯂꯝꯗꯝꯒꯤ ꯃꯩꯇꯩꯁꯤꯡꯅ ꯍꯨꯞꯇꯅ ꯂꯥꯛꯏꯕ ꯃꯐꯝꯁꯤꯗ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅꯕꯨ ꯑꯣꯏꯔꯁꯨ ꯚꯣꯂꯟꯇꯤꯌꯥꯔꯁꯤꯡꯅ ꯂꯩꯖꯅꯕꯨ ꯑꯣꯏꯔꯁꯨ ꯃꯩꯇꯩꯒꯤ ꯃꯤꯡꯗ ꯁꯪꯂꯦꯟ ꯑꯃ ꯐꯥꯎꯕ ꯊꯝꯕ ꯉꯝꯗꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯋꯥꯠꯂꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤ ꯍꯥꯏꯕ ꯎꯠꯆꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯋꯥꯍꯩ ꯈꯔꯁꯤ ꯑꯩ ꯀꯟꯃꯟꯕ ꯑꯣꯏꯔꯁꯨ ꯈ꯭ꯋꯥꯏꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯕꯤꯔꯛꯏꯕ ꯑꯣꯖꯥ ꯕꯕꯥꯍꯜ ꯏꯅꯥꯎ ꯑꯃꯤꯠ ꯑꯃꯗꯤ ꯏꯅꯥꯎ ꯗꯥꯛꯇꯔ ꯍꯧꯔꯣꯝꯕꯝ ꯔꯥꯖꯃꯅꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯥꯒꯠꯆꯔꯒ ꯑꯩ ꯉꯁꯤ ꯑꯩꯅ ꯁꯤꯕ ꯇꯤꯜꯂꯥ ꯆꯟꯗ꯭ꯔꯒꯤꯔꯤ ꯁꯣꯅꯥꯏꯒꯤ ꯆꯟꯗ꯭ꯔꯒꯤꯔꯤ ꯁꯤꯕ ꯇꯤꯜꯂꯥꯗ ꯂꯥꯛꯆꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯖꯝꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯃꯍꯧꯁꯥꯒꯨꯝ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯅꯣꯂꯨꯛꯆꯔꯤ